शर्मा कोका था क्या मैम इसिंग चाउदब मफमदा अचानक इसिंग चाउखले नोंग चुब लेप्तब मरमदा मैम हजिंग मैम ड्रेन गी इसिंग से अखोगी मखादनी को लेरमिसे ड्रेन से दो मथक्ता अखोगी लेवल से मानरक्तोरेबको मैम अखोगी मथक्की पकासे यौ मासे असिगी मफम से को मैम पना नोंग चुरसु पना नुचिचिलसु नोंग चाउ इसिंग चाउदब मफम मने को दो मैम ड्रेन केग्रांग से फुंजनदरे इसिंग से चाखलकपदने बचिनदों खंगरे इसिंग से मैम दो दी यंगमिनसी कार क्या अवाब मायोगनरी बाइक क्या अवाब मायोगनरी मैम यंग तामिनसी मैम यंग तामिनसे जी भाई बोलो जी भाई आज इतना पानी हो रहा है और सब रास्ता जाम हो गया है गाड़ी भी जाम हो गया है ये बाइक वाला सब बहुत परेशानी कर रहा है और पानी उल्टा रहा है पानी एकदम उल्टा रहा है ये सब क्या बात हो रहा है बहुत समस्या का बात है गाड़ी आगे मन ना लगे तो तू लो ना जाओ ऑर्डर करिम कैमेरा तो दो ना लास्ट लागिन ठीक गेला এই টাইমত তো মাইন্ডটো কৰিব লাগে গেলা ও সুবল এই বানপানীৰ কাৰণে কিবা ক'ব নেকি ও আপোনালোকে আমাৰ ভালকৈ চালে ইয়াতে দেহ এমআৰএফৰ গুদামৰ আমাৰ মানে সন্মুখত কেনেকৈ বানপানী চাই লওক গাড়ী লোক মানে কি হৈ আছে চাই লওক মানে বানপানী গাড়ী যাব পৰা নাই ক'ত ক'ব आज ब्लू है पानी यही सब बात है এটা কি লেভেল দেখে আছে Sing ito ni. आज ब्लू है पानी पानी होइसे हो पानी Right, sing आता नहीं साइड से sing पानी हो गया पानी पूरा बर्फा देखते तो मस्त है मैम थैबोंग जागी थैबोंग इसिंग चाखलई कन्ना दो नोंग चुब लेप्ते मैम इसिंग इचाव से तब तबना हेंगलई मैम सेगी मफम से इसिंग चावदब मफम नेबको अचानक चावनेब खंगाबा नाला ड्रेन से अखोय फुंजनदना को मैम थैबोंग जो फजना हावरे मैम ओके तारे मैम दोइदी मोय दियन थोंगने मैम जेंगमिनासी दियन थोंगमसे मैम मोय थाव जनगरे से हिटर थोंगिनी कारेन की हिटर दो अदुगा थोंगिनी असे अहानबदा मोरो हाक परे खांगसिना आइगिनी मोयना वाइरेनी मोय मी मरी मंगा मोय पार्टी का तौदे मारे बखंबा मी कनाम लेतेबा गुदो केनो अखोय गुदाम न थोंगिने मनुंग न थोंगिने बखंगा सिदी सुटी नुमिनी न को मैम अदो मोय मरी मंगा पुलगा अखोय आइगी खांग से वाइरगा मोय जेन से थोंगिनी मपुम म लौरै मारे मोय से खंगदे मैम तिलौ सनम हाफ खरे सिगा तंजा सिगा आइना वीडियो से नमौ बनी को मैम मोय खंगदबिदा तुमिना लहौबनी मसला नुसला से मोय मुल्लका अंदर मोय सा से हाफसन दोनी सा से मपुम म लौरै मे
ꯑꯗꯣ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒ ꯃꯣꯏ ꯏꯁꯩ ꯅꯨꯡꯁꯩꯁꯨ ꯊꯥꯔꯤ ꯃꯣꯏ ꯄꯥꯔꯇꯤꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯚꯣꯂ꯭ꯌꯨꯝꯁꯦ ꯂꯩꯊꯔꯒ ꯚꯣꯏꯁꯇ ꯑꯣꯏꯅ ꯍꯥꯞꯆꯤꯟꯖꯕꯅꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯣꯏꯒꯤ ꯈꯨꯊꯣꯡꯁꯦ ꯃꯌꯥꯝ ꯃꯣꯏꯒꯤ ꯈꯨꯊꯣꯡꯗꯅꯤ ꯊꯣꯡꯉꯤꯁꯦ ꯑꯍꯥꯟꯕꯗ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯃꯊꯪꯗ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯄꯒ ꯉꯧꯔꯤꯁꯤꯅꯤꯀꯣ ꯃꯌꯥꯝ ꯃꯣꯏꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯣꯏ ꯁꯥꯁꯦ ꯍꯥꯞꯆꯤꯟꯕ ꯍꯧꯔꯦ ꯁꯥꯁꯦ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯈꯥꯕꯩ ꯊꯥꯔꯅꯤ ꯃꯌꯥꯝ ꯃꯣꯏ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯌꯦꯡꯃꯤꯟꯅꯁꯤ ꯁꯥꯁꯦ ꯈ꯭ꯋꯥꯏ ꯌꯥꯝꯃꯤ ꯃꯣꯏꯁꯦ ꯀꯤꯂꯣ ꯑꯃꯒꯨꯝꯕꯗ ꯍꯦꯟꯒꯅꯤ ꯃꯣꯏ ꯃꯄꯨꯝ ꯑꯃ ꯂꯧꯔꯛꯄꯅꯦꯕ ꯑꯆꯧꯕꯗ ꯀꯛꯊꯔꯛꯄꯗꯣ ꯃꯥꯜꯂꯦ ꯑꯆꯧꯕꯗꯣ ꯂꯧꯔꯛꯏ ꯃꯥꯜꯂꯦ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯅ ꯁꯤ ꯍꯥꯏꯔꯛꯄꯗꯤ ꯈꯥꯡꯁꯨ ꯀꯩꯅꯣ ꯑꯝꯇ ꯈꯥꯡ ꯂꯧꯖꯒꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯈꯥꯡꯁꯤꯁꯨ ꯋꯥꯏꯔꯗꯤ ꯐꯖꯅ ꯐꯦꯡꯉꯒ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯅꯀꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯃꯣꯏꯗ ꯑꯗꯣ ꯃꯣꯏ ꯉꯧꯕ ꯍꯧꯈ꯭ꯔꯦ ꯐꯖꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯊꯪ ꯀꯣ ꯃꯌꯥꯝ ꯃꯣꯏꯅ ꯉꯧꯕꯁꯦ ꯃꯣꯏꯒꯤ ꯕꯦꯡꯒꯣꯂꯤꯅꯤꯀꯣ ꯕꯦꯡꯒꯣꯂꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯤ ꯂꯦꯕꯔ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯒꯨꯗꯥꯝꯒꯤ ꯂꯦꯕꯔ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯃꯣꯏꯁꯦ ꯀꯨꯞꯁꯟꯅꯒ ꯊꯝꯃꯦ ꯀꯨꯞꯁꯟꯅꯒ ꯊꯝꯕꯁꯤꯗꯤ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯃꯌꯥꯝꯗꯣ ꯀꯨꯞꯁꯟꯕꯁꯦ ꯍꯥꯡꯗꯣꯛꯑꯒꯦ ꯍꯥꯏꯗꯤ ꯍꯥꯡꯗꯣꯛꯍꯜꯂꯦ ꯑꯩꯅ ꯐꯗꯤꯒꯁꯦ ꯌꯦꯡꯉꯨ ꯑꯩꯒꯤ ꯐꯗꯤꯅꯤ ꯃꯣꯏꯅ ꯁꯒꯥꯏꯔꯒ ꯁꯤꯖꯤꯟꯅꯔꯤꯁꯦ ꯃꯌꯥꯝ ꯐꯖꯅ ꯕꯨꯛ ꯕꯨꯛ ꯁꯧꯔꯦ ꯃꯩꯁꯨ ꯀꯜꯂꯦ ꯍꯤꯇꯔꯁꯦ ꯐꯖꯅ ꯁꯥꯕ ꯍꯧꯒꯠꯂꯗꯤ ꯐꯖꯅ ꯃꯌꯥꯝꯁꯤꯅꯤ ꯍꯤꯇꯔꯁꯦ ꯁꯥꯕ ꯍꯧꯒꯠꯂꯗꯤ ꯐꯖꯅ ꯁꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯁꯤꯁꯨ ꯃꯨꯟꯖꯜꯂꯛꯄ ꯃꯑꯣꯡ ꯃꯥꯜꯂꯤ ꯃꯆꯨꯁꯨ ꯂꯩꯁꯜꯂꯦ ꯑꯗꯨꯅ ꯃꯣꯏ ꯃꯁꯥ ꯅꯨꯡꯁꯥ ꯍꯥꯞꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯍꯥꯞꯄꯤꯁꯦ ꯀꯔꯤ ꯃꯆꯨꯅꯣ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯣꯏ ꯃꯥꯜꯂꯦ ꯃꯣꯔꯣꯛ ꯑꯁꯨꯕꯅꯤ ꯃꯌꯥꯝ ꯕꯨꯖꯨꯛꯁꯨ ꯁꯧꯔꯤ ꯃꯣꯏꯅ ꯁꯣꯝꯗ ꯏꯁꯩꯁꯨ ꯊꯥꯖꯤꯜꯂꯛꯑꯕꯅꯤꯅ ꯈꯪꯉꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗꯨꯅ ꯑꯩꯅ ꯚꯣꯏꯁꯁꯦ ꯂꯩꯊꯔꯒ ꯑꯩꯅ ꯏꯁꯥꯒꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯚꯣꯏꯁꯁꯦ ꯑꯩꯅ ꯇꯣꯉꯥꯟꯅ ꯍꯥꯞꯆꯤꯟꯖꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯁꯤꯒꯩꯁꯤꯒ ꯖꯥꯏꯉꯪ ꯂꯩꯔꯦꯀꯣ ꯑꯗꯣ ꯅꯨꯡꯗꯥꯡꯗꯗꯤ ꯑꯩ ꯔꯦꯀꯣꯔꯠꯁꯦ ꯇꯧꯖꯗꯦ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯧꯖꯕꯅꯤꯅ ꯁꯨꯝ ꯖꯥꯏꯉꯪ ꯑꯣꯏꯅ ꯍꯥꯏꯖꯔꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯣꯏꯁꯦ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗꯤ ꯃꯥꯜꯂꯤ ꯃꯅꯝꯕꯨꯗꯤ ꯅꯨꯡꯁꯤꯔꯦꯀꯣ ꯑꯗꯣ ꯃꯣꯏ ꯊꯣꯡꯕꯕꯨ ꯂꯣꯏꯗ꯭ꯔꯤ ꯃꯇꯤꯟ ꯆꯣꯠꯅꯕ ꯃꯤ ꯌꯥꯎꯅꯈ꯭ꯔꯦ ꯄꯨꯊꯣꯛꯅꯔꯣ ꯍꯤꯡꯅ ꯁꯨꯝ ꯆꯥꯔꯒꯦ ꯁꯥꯏꯔꯒꯦ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯔꯦ ꯍꯩꯔꯒꯦ ꯃꯣꯏꯁꯦ ꯖꯨꯒ ꯊꯛꯇꯣꯏꯅꯤꯅꯀꯣ ꯖꯨꯒꯁꯦ ꯐꯨꯜꯂꯅꯤꯒ ꯖꯨꯒꯗꯤ ꯎꯠꯂꯛꯑꯣꯏ ꯑꯗꯨꯁꯨ ꯁꯥꯏꯠꯇ ꯒ꯭ꯂꯥꯁꯀ ꯂꯩꯁꯨ ꯑꯗ ꯒ꯭ꯂꯥꯁꯀ ꯄꯨꯔꯥ ꯃꯣꯏ ꯔꯦꯗꯤꯗꯒ ꯇꯧꯔ ꯊꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯊꯣꯡꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈꯨꯊꯣꯡꯁꯤꯗꯅ ꯇꯣꯉꯥꯟꯕꯅꯤ ꯃꯣꯏꯁꯤꯒ ꯑꯥꯂꯨꯒ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯣꯏ ꯈꯪꯉꯕ ꯑꯗꯣ ꯃꯣꯏ ꯕꯦꯡꯒꯣꯂꯤꯅ ꯊꯣꯡꯉꯤꯅꯤ ꯕꯦꯡꯒꯣꯂꯤꯅ ꯊꯣꯡꯕꯁꯦ ꯃꯣꯏ ꯍꯥꯎꯏ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤꯀꯣ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯣꯏꯅ ꯊꯣꯡꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯇꯔꯅꯦ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯃꯣꯏꯒꯤꯁꯨ ꯆꯥꯛ ꯏꯟꯖꯥꯡꯅꯤ ꯀꯩꯅꯣ ꯑꯗꯣ ꯃꯣꯏꯅ